अहानबदा मरुइबा पाउ पिजरे चीफ मिनिस्टर एन बिरेन चुरचानपुर डिस्ट्रिक्ट के गेलजांग रिजोर्ट अमदे बेहांगदसु संगाई फेस्टिवल हराउ तयामबगा लोइना हौदोख्रे संगाई इथनिक पार्क लेइबा ट्रेडिशनल हट सिंग अयामबा थोंगलोंदुना लेइबा उबदा संगाई फेस्टिवल येंगबा लाकपा मियाम पेनाखिद्रे संगाई फेस्टिवल का मरी लेना नौमगी ओइबा इंटरनेशनल बिजनेस समिट पांगथोख्रे इम्फालदगी मंडले अमदे बैंकॉक यौनबा इंटरनेशनल फ्लाइट सिंग पाइथोक पाइसिन तौनबा थौरांग लेले हाइना मणिपुर की चीफ मिनिस्टर एन बिरेन फोंदोरकले पाउगी अचुम अरान थीरना मोबाइल दा पंखादा थागतपना अखोई मसलगी मरक्ता खुदोंग चादबा कया मायोकनहली हाइना जीएमयू की वाइस चांसलर एन राजमोहन फोंदोख्रे अमदी मिटै मैटैसु शेड्यूल ट्राइब लिस्ट चंजगे फुरुप असिबु कंजनबा ngaulok पिबियो हाइना तक्सिनदा अतोपा फुरुप सिना येटफम थोक्ते हाइना एमएल उसम देबेन चपचाबा वाफम फमलकले खृमजरे द्यापति सेंजमना हजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे चीफ मिनिस्टर एन बिरेन चुरचानपुर डिस्ट्रिक्ट के गेलजांग रिजोर्ट संगाई फेस्टिवल की थौरम हराउ तयामबगा लोइना हौदोख्रे हौदोकपगी थौरम अदुदा एमपी लेसेम सना जाउबा मिनिस्टर नेमचा किपगेन एमएलए के लेशियो बुंगजागिन बाल्टे एलएम खौटे मुसंगलु सनाटे पाउनिनलाल हौकेफ केट्स इबोमचा जे सांटे डॉक्टर वाई राधेश्याम एमडी अब्दुल नसीर एडिशनल चीफ सेक्रेटरी बुलुनमांग बुलनमना चिंगबसु सरुयाखे थौरम अदुदा वांगांग नदुना चीफ मिनिस्टर एन बिरेन हाई संगाई फेस्टिवल की अमत ओइबगी वाखलन अदु मफम असले कुमै असि पांगथोकपना मपुंग फाबगी ममी चाउना तारे ममांग लेरंबा खेनबा कया अदो पुमनमक काउथोकलगा अमत ओइबगी अचेतपा मरीना पुनसिलगा अनौबा पांदुप अमा इरसी हाइना महांग मियामगी पुनिंग चिंसनखे पालिबा लेंगाक असिगी वाखलोंदे मियामना ngangnabana lepkadaba natte tawthorokliba thabang utkadabane लेंगाक असिगी फिरेप्ती मणिपुर की चिंगतम मनुंग हंजिनबा मफम पुमनमक अमत ओइना चाखोटमिनबने हाइनसु फोंदोखे Masigi asuguma yamna history ko eraba Geljang Yedungma Resource Center sina pangthoiba Sangai Festival 2022 the Festival of Oneness Bharat ki Manipur ki beauty diversity community mayam amana punsilaga amat toina laiba fajjakarba garden lai makhal basu mayam satha duma garden ningaga lakone ngasidi isor gi mapan dagi aduga Manipur ki praja mayam nakoi mayam gi blessing dagi koi ngasidi oneness ki wakhalon thabak loina sangsin nangama e हौखिबा चही इंग लिसिंगमगा चनिपान हुफुतरा निथोइदा महाराष्ट्र संजकिति लाकलम लबा मतुंगदा बेहांग हाइरिबा मफम असम मणिपुर की चीफ मिनिस्टर अमता लाकलमद्रे अइखोइ उनद्रदि वारी साद्रदि नुसिनबा फावरोइ मरम असना लेंगाक असना हाना हाइदुना लैरिबा फुरुप अमगी लोनली तमनदुना अइखोइ मसलगी मरक्ता अमत ओइबगी वाखलोन अदो लाकदौरिबनि हाइना मणिपुर की चीफ मिनिस्टर एन बिरेन फोंदोख्रे वाफम असिंगसी मणिपुर संगाई फेस्टिवल की मनुंग चन्ना चुरचानपुर की मफम कयादा फेस्टिवल ऑफ वनेस हाइब थीम द पांगथोकलिबा कुमै असिगी थौरम अमा ओइना बेहांग की हंतक नौना हांगबा मणिपुर साउदर्न कल्चरल सेंटर एम्फीथिएटर द चीफ मिनिस्टर ना हौदोकलदुना फोंदोखिबने थौरम अदुदा मणिपुर की पुंग चोलम मारिंग वार डांस गिटार परफॉर्मेंस अमदी मणिपुर की तोंगान फुरुप कयागी नाट की ओइबा जगोई इसै कया अमस उठके राज्य सभा की एमपी लेसे मसना जाउबसु सरुक याखिबा थौरम अदुदा चीफ मिनिस्टर मखा तारदुना हाई बेहांग सेमगतलिबा असि लुपा करोड़ तरुक के प्रोजेक्ट ने मथंग सारखिगनी मसी फजन लोइशिलगा अचौवा फंक्शन अमा मफम असिदा तौसे एनईसी दगिसु लुपा लाख निफु चंगना सागदबा गेस्ट हाउस अमा थौरांग लाकले बेहांग असि अनिसुबा मोरे ओइगतौदिबने मरम अदुना मफम असिदा बिजनेस हब स्कूल कया सागलनबा खोनरे मसीना मरम ओइरगा सिंहाता लुपा करोड़ कुनमंगा चंगना रेसिडेंशियल स्कूल सागललिबने ngasi lamdam asigi miyamna pirakliba memorandum sing ase yauriba awat apa lengak asina awat pa amata lehaloi adubo laibak thibadi covid na maram oiraga lengak asina thabak tawbugi chang ase chahi ahum makhaidagi hena fangdre maharashtra center kiti gida lairiba Dubai thong ama saragani guest house natana
सेंटर असigi वाटलिबा कंपोनेंट सिंग हापकनी हाइनसु थाजब पिखि supported and it was passed unanimously. Voice vote pura one voice to pass. Madhudagi ai khalga lakhi bani kramai to koi koi si ekoi ki nuksi to koi nuksi. Baite jo hado kurki mar. Let us forget and forgive the historical mistakes. We are all brother and sister. We are all son and daughter on the soil. And the Nazari go on Nebula Medicine, they show patient and connect Nagani and people go to get hoi corporations. It is the sensing one, sensing Manipur. We are one. Forest person preserve to be given the Upa Laka from the reward from the Western Soil, the Young Gale, and we may respect to Jerry. Nakal Amoramda Manipur Sangai Festival Pangtokliba Moirang Kunauge Sangai Ethnic Park Tangase Kumai Asigi Marini Chenwe Numit Asida Traditional Hut Sing Ayama Thong Hangamdaba Ubada Kumai Asibu Yeng Malakwa Miyam Penakidre Amato Oibagi Wakalonda Pangtokliba Sangai Festival Wahantok Latre Haine Yeng Malakwa Sing na Pawdom Lakle Festival asigi matangda karigumba ama hangmada asengba amata khangbangamde kumai asibu yengba lakpa singnai yamna kana ngangnadrabasu yum ayamba thonglolibase karigino hauba numite loina thong hangduna saruk yalamlaga festival tangkai fawba chanjingai de yum sing loina thong lonkibana lamkoiba lakhiba singna kari asoiba lekhibadagino haina hangnaraga chatnabasu kongaini adhubada hat sing thong hangduna visitor singda aseng manat ke saktam utlabade kumai asi pangtokpage wahanthok adu miyam de yohon bangamgani haide Manipurda Imphaldagi Mandle amadi Bangkok yaunaba international flight sing paitok paishin taunaba thaurang leire haina Manipur gi Chief Minister N Rena Phongdokre Wafam asi North AOC da leiba Hotel Imphal gi Sangai Hall da Manipur Chamber of Commerce and Industry MCCI amade Government of Manipur ani na kusam naduna pangthok liba Gateway Manipur Connecting Asian Countries ta yumfam oiba nongmagi oiba International Business Summit ki thauram amata phongdokhibani thauram aduda Royal Thai Embassy of Minister Councillor Commercial Saithong Sofet Royal Thai Embassy to India gi Minister Councillor gi Mr Surafat Foshin Amadi General Secretary India Bangladesh Chamber of Commerce and Industry Dhaka gi SM Abdul Kalam Ajana athoi bemithunglen oike Chief Minister na makha taraduna Manipur piklabasu pikna hiram kayada malem da masak takle pikraba leibak asidagi Olympia kya puthokre Manipur ase yamna maru oiba Asian Gateway ama oibana tourism logistics service sector healthcare education IT amadi IT ga mari leinaba service singda self sustainable growth ama soidana ateno matamda ubu fanglakani haide Asian gi leibak sing fawruga chatpada Manipur da maru oiba lambi ama oibana Manipur ga atoppa lam singa lambi thong fauna hanaba tourism chakhatnaba honaba lairiki lamda amade IT chakhat hanaba tangai fade am haike amadi English ngani kunmari fawbugi manungda Manipur gi Imphal da train yoraknabagi pandam thamli loinana India government asu more yaunaba train yohanba amasong Myanmar faunaba yanaba pandam thamli hana phongdokre Developing a secure and prosperous Northeastern region is a convergence of India's Act policy and a neighborhood first policy will be a vital pillar towards realizing a common vision of a free and open Indo-Pacific. Towards realizing this vision, improved connectivity will be critical to unlock the potential and the business opportunities. The Imphal International Airport is the third busiest airport in Northeast India. Ongoing development of the airport, which includes a new integrated terminal and air cargo terminal, will further consolidate the air connectivity infrastructure in Manipur. The ongoing expansion and upgradation of Imphal Airport may be completed before 24 we are expected. Under the Udan scheme of Government of India, under the guidance of the Honorable Leadership, Honorable Prime Minister of India, Manipur Government ki Tourism Department amade Art and Culture Department ki makhada pangthokliba Manipur Sangai Festival English ngani kunithoi da saruk yaruna bagitamak lakpa Bangladesh ke Manipuri Cultural Troupe asina classical amade folk dance ke leiteng oiba makhal mathel thorom kaya utkadaure Miyoi kuntraga tare na saba Bangladesh Manipuri Cultural Troupe asibo taramna opagi thoram amang ngasi Wangkai Assembly Constituency ki MLA su oiriba Thangjam Arun Kumar ki sangai da Manipur Club Manipur ga khusam nana sinduna pangthokre
Thauram aduda MLA na team asigi awat apa kaya da mating pangbagi wafam phongdokhe. Matam-matamgi fibam yengduna Bangladesh da chatuna Maitai singna khundariba mafam singso yengsinnabagi thamkhe. Bangladesh cultural team asigi airfare so Manipur sarkar na puthokani amade laifam chapam ju silli haibagi wafam so cultural team asigi president oiba Jayantana phongdokhe. Lakliba team asi ka hena masing yambana selgi khudong chadab kaya su mayong ngai amade tourism department ki chairman su oiba MLA Karam Shyam da so selgi mating pangbina ba pungin singkhe. Danamanjuri Community College, DDU Kausal Kendra, GM College of Science, Danamanjuri University na Sindhu na ngase, GM College of Science ke Central Hall da World Television Day ki thora paktokre. Thauram aduda GM College of Science and Dean, School of Sciences ke Principal M. Bhuvneshwari, DMU ke Department of Geology ke Head of Department L. Hemchandra amade, lamdam asigi tongan ba artist sing susarya ke. Thauram aduda athoiba mitunglen oikiba DMU ki Vice Chancellor N. Ras Mohan hai, mobile gi impact na maram oiduna ngasidi TV gi nungaiba ado miyam na lautre imung manung puna nungsinana TV yengminaramba ado internet mobile thorakpadagi ngasidi tongan yengnare mobile na achauba impact ama pirakani idiot world ama oigani haibase Albert Einstein na mangjongno na hairam labane madu ngasi thoklade TV da pau tharakpa oirabasu madu ningthina achum chumda thidoklaga tharakpani adubo internet amadi mobile da thagalagliba pau aside achum aran thidira pangtha da thagatpani masina aikoi masali marakta achauba khudong chadabasu mayong na hali TV yengbagi hainabi asi thamnabasu honaminasi haike. A country can progress only when the potentials of the youth is channelized in a constructive way. And however, if we could tap the potentials of the youth and influence them in a positive direction, art can be converted into reality. Nasi apa ni tahu sustainable development goals that hari ini macam the youth skill role yang mereka mempunyai. Youth cina patah involved orang sustainable goal that dia sih bukan patah implement ke umum bawa ada dari. Tapi world peace and sustainable development itu yang dilakukan. And the youth role is very important. Masih mangat kami di bawah. Sehingga terlalu dan sehingga pun sama orang yang betul betul physical, mentally, spiritually harus kau bersih good self. Masih matang mengajar. Mijay Maitai su Scheduled Tribe list chanjake furup asibu kanjana bangak lo pibiyo haina taksin bani masida atopa furup sing get from thokte atopa gi influence ta thabak tawgada banatya haina wabagai kendra gi MLA usam debe na chap chawa wafam phongdokre wafam asinga se Scheduled Tribe Demand Committee Manipur SCDCM na Mijay Maitai bu SC list chahlalu haina changsilakpa khongtani saruk ama oina Kanchipur gi Standard Robert Higher Secondary School manakta leiba wabagai kendra gi MLA usam deben gi yumda thomjinduna memorandum pesin bada devena phongdokhibani mahangna hai Manipur da yalhomi furup ama oiriba Mijay Maitai gi fibam sokchilakpa maramna right ama oina SC list channa bohana bane masida kanagumba kharana tawganu haibagi wafam phongdokpa mathau taroi Mijay Maitai bu SC list channa bohana bada angama mateng pangani SCDCM na piriba memorandum ase kupna yengbaga loinana Chief Minister da taksinduna mari lainaba singda thabak oina pangthokna bohana gani MLA haibasidi miyamgi leibani miyamgi apamba ado fanghana bohana gani masida MLA oirabasu oidrabasu miyamgi yaifana bagi tamak tawgani haike Bangladesh na yumbu oiduna Dhaka da pangthokadoriba kunithoi shuba Indian Ocean Dream Association ge Council of Minister Ayora Komgi Mifamda Saruk Yaruna Bagidamang Ngarang Union Minister of State External Affairs and Education Dr. R.K. Ranjan Bangladesh da Khongsan Kre Mifam aduda Indo-Pacific ke Mafam Singh da Lairiba Laibak Singha India ga Lainariba Mari Chechen Hanbaga Loinana Mifam aduge khudong chaba lorga Minister Asina Somalia ge State Minister for Foreign Affairs Ali Muhammad Omar Gasu Unaduna Laibak ani ki oiba wafam kaya khanagadawde Kunithoi Shuba Ayora Kom Mifam Asigi Mangoinana Ayora gi senior official Singi oiba Mifam ama pangtokuna hauzik chathariba thabak thoram amade paikalakadaba thabak singi matangna kumna khanakibasu laikhrabani haidi matang sta break amlom na se Come witness the most extravagant cultural diversities of 34 tribes in one platform. Savor the local indigenous cuisines and local brew. Get a glimpse of the endangered Sangai deer.
The journey begins with long, peaceful uphill treks along the bountiful panoramic view. Zuko Valley is home to unique flora and fauna, flaunting beauty with scenic splendor. The mystical lake called the Loktak Lake, largest freshwater lake in the northeast. With the only floating national park in the world, the gods share the enchanting dreams with us, and we can see their overwhelming creation where we bear witness to the skies. She will hold you in your plight, she will shine on you the light. Her tranquility will bring forth the best in you. With every touch, with every breath, with every sight, remarkable sight to behold, this land is a cradle for celebrating vibrance in diversity. Manipur is a land where many remarkable battles were fought. Stories of immense courage and sacrifice are reflected by the memorials. Kongjong War Memorial is one such sacred resting place for warriors who fought in the Anglo-Manipuri battle. The men and women have given everything to this land, and in return, she has blessed her people with abundance and divinity. Living among the raging hills and valleys are the alluring people, celebrating life each day, uniting all her communities. Break matungda mayam matarang actually mga tapaw pizari. Hauzik Trans Asian Highway gi saruk ama oina lilongdagi wangjing foba road expansion gi thabak chathariba as a median turning lane matik chan hapidi haina khangabok khun manungda leiriba khunja singh auto amade magic owner driver amade club organization singna khangabok high school mamangda ngasi ayo national highway thingduna amade khaziliba median thugaiduna khongjang changsilude Thaubal Police ki maikaidagi akanba checking thorang lokutuna mahusagum amuk hana gari chalhalaba matung basu ground da miyam gi khana naina ba mifam ama pangthokre mifam aduga mari leinana khangabok thokchong kiran kauba miyoi amana phongnorakpada hauzik Trans Asian Highway gi saruk amu oina Thaubal district ki manung chana lilongdagi wangjing fauba highway semgatliba asda miyoi lising kuntra hena khundariba khangabok khun asigi oina matik chaba turning lane amata hapiramdaba haibase laibak thibani District asigi atay mafam sing haibade wangjing athokpam wangbal lilong hauka amade wang mataban na chingba mafam singi oinadi median turning lane ase meter kungi mathak pangna loina makhapire adubu chawkraba khangabo khul asigi oinadi supnagi meter manga rom damak pangna hapiba asi yaningde hiram asiga mari leinana National Highway and Infrastructure Development Corporation NHIDCL gi authority desu chahi asigi September thada cherol iduna haijakhiba leikrabani haibe yauna wafam kya thamke Tungda DC amadi NHIDCL gi miyoi sing yauraga wari shanabada meter taruk paktok hanba haina ngasi yasinaba purakibani National Highway 102 Trans Asian Highway gi saruk amu oina Thaubal district ki lilongdagi wangjing fawgi marakta road expansion torpaga iroinana mafam kayada accident toina tholakliba asiga mari leina ngasi Babu Bazar gandakna leiriba mafam singda local MLA su oiriba MPCC president K Megachandra DC Thaubal SP Thaubal amade NHIDCL ge mihut singna mifam aduge miyamga loina yingsiminakre
Babu Bazar ga nakna leiba highway gi drain mathakta platform phambasing amade dukan sajinba kaya su thugai kre MLA Mega Sandrana Babu Bazar mamangda semgat liba median asi bazar asi gi maning lomda leiba khul singna tholokpa matamda chapchana mayukna leiba haibade lambi asi lanthokna ba khotna bada 90 degree da crossing tawba oibana accident ki thodok asi toina thokpa oigani haina miyamna khannabaga loinana mafam asida hojik leiba median turning lane asi khara chathok thamnaba lemna kre Electricity Department ga tanaduna Babu Bazar gi area asda floodlight amasu thanaba warepnare haina su phongdoklamke DC Thobal na handak marak district asigi mafam kaya da accident thokpagi pau tariba amade ngarang maksu Babu Bazar gi median asda activa tongduna lakpi nupi macha amasu karna thombadagi lekhidaba aduga mari leina ngase mafam asle yengsinbagi thabak asi chathabane akoi bada leiba khul singdagi tholakliba lambi sing asiga mayokna leiba median turning lane sing ase Tingjinduna mafam adudagi meter yankhai rom lapthokna atopa mafam amada nauna semnaba khanare District Administration amadi NSID shelna Trans Asian Highway asida median semgatpagi thabak kana chathariba ase miyam gi damakni masida yaikhai thugaiba tobikano miyamna mating oina pangbiu haina su apel tawkhe Maijai Pangal Laktagi nupi social activist ama oina lebak asigi thodok wathok kayada achowa thodang lauramba Ima Sirata Begamna Tha asigi kunithoi de ikhang khanghoduna lekhidabada Assam Manipuri Muslim Maira Paibi lupna awa phongdokre awa phongdokpagi thoram adu ngase lekhidrabi Sitara Begam gi poknafam Khetri Chandam Leikai de leiba Masai yumda pangthokibane thoram aduda Lakhipur Jila Parishad amadi All Assam Manipuri Muslim Maira Paibi lupki advisor K Anita Devi advisor K Upen Singh lup asigi president Jubeda Begum advisor Khamnusana amadi atei kasar lamdamgi saknai dabi nupi kaya su yaukhe Thauram aduda social activist BM Yaima Saha, Andro Osi Riaz Saha, Long Haurebi College, Dr. Rehejuddin Sheikh Susarya K. Laikhidrabi ki imung manungi awabada saruk yaraduna, selgi tengbang oina lupa lising tarasu kusinaki amade, Laikhidrabi ki thawaina mapugi kuyada ingna ching leiruna ba thawni zabaga loinana, minute ani tumina leiduna awa phongdokhe. MPSC na lauba Manipur Combined Civil Services Examination da Ketrigao Kendra dagi Mai Paklaba candidate sing taram okre MPSC na lauba parikya da Mai Paklaba candidate adude kaikhu awang lekai dagi Kuthaibam MD Tajuddin Elias Waris amade Sheikh Asif Sahane Jila Parishad MD Nasrul Islama Elias Ijuna Ketrigao dagi MPSC na lauba parikya da Mai Paklaba miyoi ani asibo taram okladuna Inaw ani asina kana honaduna competitive exam asa mai paglakpa ase asuki matik nungai fawe tungi punsidasu hena mai paglakpa oirasanu loinana hawgalagliba mahairoi singna mai paglakpa sing asigi matau tamduna mithoi mihenba oiba ngamna buhona biu haina sum mahairoi singi puning chinsinke Thanga Kendra ki MLA T Ravindra amade Kumbi Kendra ki MLA SPM Chandagi meeting makada Sangai Kalasi haiba wakhalonda Manipur gi lemjaningai oiraba hojik chathariba Sangai Festival inglisingani kunithoi ga mari leinana Sangai brings peace harmony and unity haiba wakhalonda nomugi oiba mega voluntary blood donation awareness campaign donation camp ama moirang khunau makha leikai dage leiba ima panthoibi community hall da pangthokre State Blood Cell Nation Health Mission gi matenga loinana pangthokiba thoram aduda Thanga Kendra gi MLA Tongbram Robindro Kumbi Kendra gi MLA Sanasam Pemchandagi Loinabi Ibe Yaima IRCS Bisnupur District Branch ki Chairman Dr. Wahengbam Gulape Vice Chairman Khangembam Lila Chandra District Hospital Bisnupur ki Medical Superintendent Dr. K. Setyabala State Blood Cell ki Program Officer Dr. K. Commando Simte Humfutarurag EP Kraba SCPM ki Secretary Nomaithem Iboton Amade Atai Thomi Singsu Saruk Yaduna Blood Donation Camp adu hongdokhe Blood Donation Camp aduda voluntary blood donor kutraga nithoina laktuna Blood donate taukibaga loinana blood donor singda MLA Robindro amade Prem Chandran sponsor tauba blood donor singi mapau kuba t-shirt singsu blood donor singda kudol tamkhe Kengzoi subdivision da maram chadana outpost ama sanama thorang torokliba asigi mayokta puna leminaba haibe yauna Kuki Chief Association Kengzoi subdivision Chandel na tongan bawarip lokre Chatliba tha asigi kunithoi da Chandel district ke Kopinom Bileste Association asigi oiba mifam ama pangtokhe Khulgi Chief Chada Humfurom na saruk yaduna pangtokhiba mifam hojik leiriba police station asi fawbon ningthina mathau tawba ngamjingai cheirak asida anauba outpost ama linkhanaba thorang torokliba asi maram chade
हानगी लेरिबा पुलिस स्टेशन असे निंगतिना मथौ तहनबियो अमदे मरी लेनबा ऑथोरिटी ना नौना आउटपोस्ट अमा हांगदोकनबा थौरांग तौरिबा असे लेपियो हाइनसु एसोसिएशन की माइकेदगी फोंदोरकले जिरीबाम डिस्ट्रिक्ट के बराक सर्कल लेरिबा बोरोबेकरा हायर सेकेंडरी स्कूल के नुमित हुमनी चुमना चथगदबा एनुअल स्पोर्ट्स मीट ngase स्कूल असे प्रिंसिपल इंचार्ज हाइट्स लोकेंद्र ना हुदुखरे क्लास 6 तगे क्लास 12 फाउबा लेबा स्कूल असिदा पुना बहाइरोय चाटलोम तमदे एनुअल स्पोर्ट मीट असिदा तोंगान तोंगान इवेंट सिंग अमदे कल्चरल के थौरम सिंग यावरे नेताजी गुरुजी स्वामीजी अमदे गांधीजी हाइना हाउस मरी थोंना खाइदोक्तुना अथोय अहेन तानारे आईजीआर इट्स अमदे कुनिथोय शुबा सेक्टर असम राइफल्स की लिचुंग मखादा असम राइफल्स नोने बटालियन सिंधुना नोने डिस्ट्रिक्ट के हाउचोंग विलेज योगा की मतंगदा लेक्चर अमा पांथोखरे थौरम अदुदा हाउचोंग के प्लाटून ऑपरेटिंग बेस के माइकेदगी अचंबा योगा की चना कांगोन सिंह खुंजा सिंह ने ताकपी तंबिखे लोइनना योगा ना मियोइबगी हकचांग ने पीरिबा कानाबा कया की मतंगदसु मरिक चुमना कंगन के हाइदे Assam Rifles Kaithal Manbi Battalion Amade Armed Forces Ex-Servicemen Welfare Association Afeswa Thobal District na Scarlet Eye Care and Contact Lens Clinic Thobal amasung Green Valley Welfare Association Kusamnaduna ngase Free Eye Checkup Camp ama Thobal Mela Ground Jingkhong da leiba Taragataruk Shuba AR Company B Company ki camp ta pangthokre Taragataruk Shuba AR ge Commandant Colonel Aditya Dio Company Commander Major A. Rahul Amade Company 2 IC Suvedar KB Malasusur Gyaduna Tatakiba ICAM Adugamari Lainana Afeswa Thobal Secretary Suvedar M. Khogendra Fondorappada Eye Screening Camp Asina Thobal District Manung the Lady Ba AR Navy Air Force ex-servicemen Amade Atay civilian kaya the lem that Niki Waitaba Singh Tuna Eye Drop Singh Pibaga Loinana Subsidy Rate Norman Lens Amasung Frames of Fangale Kem asi mai pang na pangtokpada achauba thalang loriba Taragataruk Shuba AR gi team amade humnamapu thagatli haina apena fongdorakle India gi Prime Minister gi mathakta fauba action lokotpa ngamba India gi Chief Election Commission ama thamba mathau tai haina Supreme Court haikre Election Commissioner haibasi Kiganba amadi lengang na command tawba yaba miyoi oroidabani amade karigumba Prime Minister gi mathakta su mathau taba matamda action lokotpa ngamba political influence leitaba thauna leiba miyoi oigadabani haina Justice KM Joseph na fongdokhe Lakadoriba chahi Inglisingani kulhumdoida pangtokadoriba Nagaland gi Assembly Mikhal asida Naga People's Front NPF na party asibu anaubu moongda semgana bakhonaragani haide Nagaland ki hanagi Chief Minister amasung NPF ki President oiba Dr. Surhoji Lizet Susu party asibu anaubu moongda semdok na ba haiduna makok chungdage hauduna district khuding makta chatuna yengsinma hokre khongchat adu the NPF ki central leaders maru oina Thenucho Tunge Huska Sume Achumbemo ki kon amade Kuzohlo Niuna Saryake Ningsing Bayai Haukiba Chahi Inglisingani Taraga Nipan the NPF na Sit Kunmanga Fongduna Assembly Mikhal Mai Pakibani Amade Handak Chahi ki April Kunmapan da NPF ki MLA Kunmathoy Ase Hauzik Lengak Fired by NDPF ki PP ga kusabna kibani Nagaland ga ngamkhai lonariba Assam ge Karbi Anglong district ke manung chana leiba Bokajan ge Lahori janda ngarang yum amade dukan puna chani rom mai natumna chakpadage lupa la kaya marong ge oigada ba polam sing amang ata thokre adubu misi mina thopagi paudi hauzik fawba fongbalaitre police ke matung ina Assam ge Bokajan amadi Nagaland ge Dimapur dage fire tender tara rom mafam adu lagtuna mai adu muthana bahonaki adubo gas cylinder kaya pokhairakpadagi mai adu thingma ngamdana tamthina chaklakpada maram oiraga yum kaya asida natana four wheeler amade motorcycle kaya su amang ata thokibani loina na mai asi matau karam na horakibano haibadugi chap chaba khangdokna bathizili haide aroi bata more pauna pisari Chief Minister N. Birnachor Chanpur District ke Gyeljang Resort amade Behang dasu Sangai Festival harau tayambaga loina hotokre Sangai Ethnic Park leiba traditional hut sing ayamba thonglon na leiba ubada Sangai Festival yengba lakpa miyam penakidre Sangai Festival ga mari lainana nomu oiba International Business Summit pangthokre
इम्फालदगी मंडले अमदे बैंकॉक यौनबा इंटरनेशनल फ्लाइट सिंह पाइथोक पाइसिन तौनबा थौरांग लेरे हाइना मणिपुर की चीफ मिनिस्टर एन बिरेन फोंदुरकले पावगी अचुम अरान थीदना मोबाइल पंखा थागतपना अखोई मसल मरक्ता खुदोंग चादब कया मायोकनहली हाइना GMU की वाइस चांसलर एन राजमोहन हाइख्रे अमदी मिटै मैतिसु शेड्यूल ट्राइब लिस्ट चंजगे फुरुप असिबु कंजनब ngalok पिबियो हाइना तक्सिनबदा अतोप फुरुप सिंग गेटफम थोकते हाइना MLA उसम देबेन चप चाबो वाफम थमलकले मतंग अस्ता नुमिदांगी पोनी टीवी प्राइम टाइम न्यूज लेशन जरे मिदेंग ताबी पुंदमको अमुकन खरुंजरे